Hello viewers, ngasisu Laija Entertainment na miyamgi damakta yamna interesting oiba movie amagi explanation puduna lakchari. Hariba film ase 1956 da Dodie Smith na iba The 101 Dalmatian haiba novel asida based over film amani. Film ase Walt Disney Picture na putokpa IMDb da tarage manungda 7.4 rating phanglaba comedy thriller amasung crime na thalaba adugumba film amani. Later, Craig Gillespie की direction makada 2021 the latest oina release taukiba film Cruella. Film asigi hek horakpa sinda angang macha amaka utli. Hariba angang macha asigi mami Stella kawi. Hariba angang Stella ase mayamdi itop topa mi maramdi ma polakpadagi mahaki samado tangkhai amna ngaurami aduga tangkhai amna murami. Stella mahaki mamaga yamna pikpa yum amada lerami. Stella angang oiringaidagi fashion designing yamna pamai. Aduga Stella na karibi school adudasu Anita kaubi mamanabi natana atopa mamanabi amata dinaramdi. Maramdi mahak school da atopa mamanabi singa toina khatna chainaba thoi. Maram asina noma Stella gi school adugi principal na mahapu tanthoknabagi damakta warep lawrami. Adubu principal na Stella bu school da tanthotringaida mamana oina Stella bu school da lakthoklami. Madudagi Mamana Stella bu London da punaba chatlami. Lambida Stella gi mamana yam chawba yum amagi mamangda gari khamami. Hariba yum ado chingmathak amada sarami amasung yumdugi akoibada isingna pungkoi koisalami. Aduga yum adugi manungda yam chawba party amasu silami. Madu ubada Stella na mamada makhoi mafam aduda karigi damakta laibano haina hangami. Mamana Stella da hairami mafam asida mahaki mamana bi amalai Mamanabi aduna makoibu soitana mating pangani haiba khalli. Adugi mafam aduda lakpani. Asumna hairamaga Stella gi mamana mahaki mangaksamda siramba necklace adu laphuaga Stella da sijarami aduga Stella bu gari manungdagi tholaktanaba hairamlaga mahak yum manungduda changki. Adubu Stella na mahaki huinaw machadu puraga lona mamagi tung inaki. Mahakna lona yenglubada yum adu yamna chawrami amasung yum adugi manungda party ga loinana makhal makha kaya gi fashion show kaya amsu tawrami. Stella na adumna lona yenglingaida John koba security guard ama laaga mahakpu pharaga mapanda puthoki maramdi party aduda angang singna changba yabagi ayaba leramdi. Asumna John na Stella puthoklingaida Stella gi huinaw machaduna John gi khongta chiklai. Tanja aduda Stella na mafamtude nanpho chenki. Adubu khangawdana mafamtude leramba hui achoba ahumna Stella bu yam kana tanaki. Mahakpu asumna hui singduna tanarpa ubada mahaksu mahaki huinaw macha adu purga koichen chenki. Aduga yumdugi mapanda chentoklami. Stella na yumdudagi yam kanna chentorakpana maram oraga mapanda leriba garden aduda mahaki khong adu nantaraga tusalami. Tanja aduda hui ahum adu mahaki maikairomda yam kana chensalai. Adubu hui ahum duna mahakpu thadoklamlaga Garden adugi mataida nupi amaga wari sanatuna leptun leriba mamagi maikairomda hui ahum ado chongshinki. Hui singatuna asumna khangawda chongshinbada Stella ki mama Catherine building adudagi makhada taki. Hariba thodok singase Stella gi mitmangdamak loina thoklami aduga mahak yamna hiktana kaplami. Maramdi Stella na khalami mahakna maram oraga mahaki mama adu laikidabani. Somdana Stella gi mama gi manakta lepamba nupi aduna miyamda pau tamami madudi nupi ase aiga asung wari sanarambadagi mahaki makhong ado khangawdana nanthakibadagi mafam asidagi mahak makhar takibani. Aduga hariba khudongthiba ase thokibani. Somdana Stella mafam dudagi nanthoga chelami maramdi mafam adugi guard singna mahakpu yam kana thirami. Adubu laibak thibadagi Stella gi mamana maonda piramba necklace ado mafam aduda tahawi. Stella chena cheliba truck amagi mathakta chongthaki. Numitugi nongalakpata Stella na Jasper amasung Horace koba nupa macha ani thengnaki. Hariba nupa macha ani ado mafam aduda makhoi gi huiga loinana huranba laami. Mafam aduda makhoi ahum amaga sakmai khangnaki. Jasper yamna haisingba amasung ingtappa nupa macha ama oirami. Amaromda Horace ti yamna phagi haiba misak ama oirami. Mafam aduda makhoina wai sanaringaida Ikang khangawdana police changsalakhi. Mafam aduda makhoi huranba lakpana police to ubada makhoi mafam dudagi chenki.
ꯍꯧꯖꯤꯛꯇꯤ ꯏꯁꯇꯦꯂꯥ, ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯀꯤ ꯌꯨꯝꯗ ꯌꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯂꯨꯅ ꯇꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯏꯁꯇꯦꯂꯥ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯦꯝꯒꯤ ꯁꯝ ꯑꯃ ꯎꯞꯂꯝꯃꯤ ꯑꯃꯁꯨꯡ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯀ ꯄꯨꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ꯫ ꯁ꯭ꯇꯦꯂꯥꯅ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯃꯥꯅ ꯁꯦꯠ-ꯂꯤꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯂꯥꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯅꯤꯡꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯖꯦꯁꯄꯔꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯑꯃ ꯖꯦꯁꯄꯔꯅ ꯁ꯭ꯇꯦꯂꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯕꯔꯊꯗꯦ ꯒꯤꯐꯠ ꯑꯃ ꯑꯣꯏꯅ ꯖꯦꯁꯄꯔꯅ ꯃꯉꯣꯟꯗ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯀꯝꯄꯅꯤ ꯑꯃꯈꯛꯀꯤ ꯊꯕꯛꯀꯤ ꯆꯤꯊꯤ ꯑꯃꯈꯛ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯅ ꯀꯝꯄꯅꯤ ꯑꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯦꯂꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯂꯥ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯀꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯅ ꯁ꯭ꯇꯦꯂꯥꯕꯨ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯁ꯭ꯇꯦꯂꯥꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯍꯩꯖ ꯁꯤꯡꯖꯔꯤꯕꯗꯨ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯃ ꯁꯣꯔꯨꯝ ꯑꯗꯨ ꯊꯣꯡ ꯂꯣꯜꯂꯝꯗꯥꯏꯒꯤ ꯁ꯭ꯇꯦꯂꯥꯅ ꯁꯤꯠ ꯁꯦꯡꯂꯤꯉꯩꯗ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯀꯥ ꯃꯅꯨꯡꯗ ꯌꯨꯒꯤ ꯕꯣꯇꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨ ꯑꯗꯨ ꯊꯛꯆꯤꯟꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯣꯔꯨꯝ ꯑꯗꯨ ꯍꯥꯡꯂꯨꯕꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯁ꯭ꯇꯦꯂꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯅꯦꯖꯔꯅ ꯁ꯭ꯇꯦꯂꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯔꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯌꯧꯁꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯕꯦꯔꯣꯅꯁ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯔꯨꯝ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯕꯦꯔꯣꯅꯁꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯑꯒ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯒꯦꯠꯇ ꯗꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯕꯅꯣ?" ꯃꯗꯨꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯂꯥꯅ ꯍꯩꯇꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯊꯕꯛꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫" ꯃꯗꯨ ꯇꯥꯕꯗ ꯕꯦꯔꯣꯅꯁꯅ ꯃꯦꯅꯦꯖꯔꯕꯨ ꯏꯗꯤꯌꯠ ꯍꯥꯏꯅ ꯆꯩꯔꯝꯃꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯂꯥꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤꯗꯃꯛꯇ ꯊꯥꯒꯠꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯥꯏꯌꯔ ꯇꯧꯔꯝꯃꯤ꯫ ꯕꯦꯔꯣꯅꯁꯀꯤ ꯃꯐꯝꯗ ꯁ꯭ꯇꯦꯂꯥ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯂꯥ ꯌꯥꯝꯅ ꯉꯟꯅ ꯕꯦꯔꯣꯅꯁꯀꯤ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯦꯔꯣꯅꯁꯅ ꯃꯍꯥꯛꯀꯤ ꯗꯤꯖꯥꯏꯅꯔꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇꯦꯂꯥꯁꯨ ꯗ꯭ꯔꯦꯁ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯔꯣꯅꯁꯅ ꯗꯤꯖꯥꯏꯅꯔ ꯃꯌꯥꯝꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯦꯂꯥꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯂꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯇꯦꯂꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯂꯥ ꯑꯃꯁꯨꯡ ꯕꯦꯔꯣꯅꯁ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯕꯦꯔꯣꯅꯁꯅ ꯁ꯭ꯇꯦꯂꯥꯕꯨ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯊꯝꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁ꯭ꯇꯦꯂꯥꯅ ꯑꯥꯔꯇꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯁꯨ ꯊꯦꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯕꯦꯔꯣꯅꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯟꯅ ꯆꯠꯂꯝꯗꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯇꯦꯂꯥꯅ ꯕꯦꯔꯣꯅꯁꯀꯤ ꯉꯛꯁꯝꯗ ꯅꯦꯀ꯭ꯂꯦꯁ ꯑꯃ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯦꯀ꯭ꯂꯦꯁ ꯑꯗꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯑꯃꯁꯨꯡ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯥꯍꯧꯕ ꯅꯦꯀ꯭ꯂꯦꯁ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯕꯦꯔꯣꯅꯁꯇ ꯅꯦꯀ꯭ꯂꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯔꯣꯅꯁꯅ ꯍꯥꯏꯔꯝꯃꯤ, ꯅꯦꯀ꯭ꯂꯦꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯃꯇꯝꯗꯒꯤ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯅꯦꯀ꯭ꯂꯦꯁ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯉꯣꯟꯗ ꯍꯨꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯂꯩꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯦꯀ꯭ꯂꯦꯁ ꯑꯁꯤ ꯍꯟꯇꯣꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯔꯒ ꯕꯤꯜꯗꯤꯡꯗꯒꯤ ꯇꯥꯔꯒ ꯂꯩꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇ ꯅꯦꯀ꯭ꯂꯦꯁ ꯑꯁꯤꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯇꯦꯂꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯦꯔꯣꯅꯁꯅꯤ꯫ ꯑꯗꯨꯕꯨ ꯕꯦꯔꯣꯅꯁꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯇꯦꯂꯥꯅ ꯊꯥꯖꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯦꯀ꯭ꯂꯦꯁ ꯑꯁꯤ ꯍꯨꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁ꯭ꯇꯦꯂꯥꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯇꯁꯨ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯦꯀ꯭ꯂꯦꯁ ꯑꯗꯨ ꯍꯨꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈꯤ꯫ ꯁ꯭ꯇꯦꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅ
हाइरिबा नेकलेस अदो बेरोनस की युमदा सिनगदबा अचौबा पार्टी अमगी मनुंगदा हुनबगिदमक्ता प्लान तौबा लुसिलमी मखोइगी प्लान की मतुंगिना स्टेलाना युमदुदा लेरिबा सिक्योरिटी गार्ड सिंदु येंगछलगनी अमसुंग जेस्पर अमसुंग होरसना युमगी मनुंगदुदा खिलिबा कैमरा सिंदुदगी लैथोकलगा पक्षीदुदगी नेकलेस अदु हुगनी हौजिक्ति पार्टी की नुमित अदु यौसलमी अमसुंग पार्टी अदुदा असुकिमति यामलबा मी तिलमी पार्टी अदुदा स्टेलाना अंगांग ओइरिङाइदा तिनरंबा ममानबी अनितासु यावरमी महाक्ति न्यूज़पेपर कंपनी अमदा थबक तौरमी अदुगा महाक मफम असिदा बेरोनस की फोटो कापला आंबनी सोमदे स्टेलादी महागे सक्तम अमसुंग ड्रेस ओलगा पार्टी अदुदा कुरेला ओलगा लाअमी सोमदे स्टेलाना चंगकपगा महाकी अंगकपा ड्रेस अदुगी मौंग मतौदा महाकना मयामबु सुमहलमी अमसुंग मिथा अलमी सोमदना होरसना यामना हैसिंगना का अदुदा चंगसिनखी अदुगा माइकई अमरोमदना जेस्परना कैमरा सिंग अदो हेक तौरमी अदुबु याम ngakpa amna horasna pakshi adu hek hangtupaga mapam aduda necklace adu leiramdi necklace adudi beronasna mahaki mangaksamda siduna leirami madu stella na su urami somda jasper na khalami makhoi ki plan adu sungsoi soidana fail oigadore aduna mahana uchi khara faraga yamna haisingna beronas ki mamangda poraga thammi uchi singdo hek ubaga beronas yamna khanglaga laurami tanja adugi khudongchaba lauraga स्टेलाना बेरोनस की ngaksamdagi necklace adu thatki aduga mahaki huinau aduda necklace adu langsanki mahaki huinau aduna necklace adu puraga chelami madu ubada beronas na huisel ama yamna kanna khonglami madu tabada mahaki achoba hui ahum adu chethorei aduga stela gi huinau macha do tanaba hauki beronas na huisel adu khongba ubada स्टेलाना हौकिबा थौदोकसिंग अदो लोइना निंगसिंगई नुमि अदुदा बेरोनसना माकी हुइसिंगदुदा ऑर्डर तौरगा स्टेलागी ममाबु हाटखिबनी सोमदा हुइ अहुम अदुना स्टेलागी हुइना अदो तानाबदा माकी मचिनदगी नेकलेस अदो ताहौवी ताहौरिबा नेकलेस अदो बेरोनसकी हुइ अमना उमसनखी हारिबा थौदो असे स्टेलाना लोइना उरम्मी हौजिक्ति जेस्पर होरस अमसुंग स्टेला मफम अदुदगी लोइना चेंथोकलम्मी अदुगा स्टेलाना माकी ममानाबा जेस्पर अमसुंग होरसता बेरोनसना माकी ममाबु हाटखिबने हाइबगी वारी असे लोइना लीखी मदुगी मतुंगदा स्टेलाना बेरोनसबु हाटलगा ममागी लमन खुमनबा वासखी हौजिक्ति महाक कुरेलागी सक्तम लौरगा लेरमी मथंगी नुमित्ता स्टेलाना जेस्पर अमसुंग होरसता ngasai necklace yotkiba beronasकी हुई अदो फानबगिदमतसु हाइरम्मी अदुगी मतुंगदा स्टेला अनितागी ऑफिस ता चलम्मी अनितानासु स्टेलाबु मसक खंगलम्मी अदुगी मतुंगदा स्टेलाना अनिताबु महाकी थबकता मतेंग पांगनबगिदमतसु हाइजरम्मी मरमदी महाकना बेरोनसबु चपचाबा लमन खुंबा पामम्मी सोमदना सिन अमदा बेरोनसकी हुई अहुम अदो लुजरबिदुना लेरम्मी मफम अदुदा होरसकी हुई विंग लाअम्मी विंग अदो उबुदा बेरोनसकी हुई अहुमदुना तानबा हौखी हुई अदुना यामना हाइसिंगना गारीगी केबिन अमदा चंगसनखी महापु तानबदा बेरोनसकी हुई अहुमदुसु केबिन अदुगी मनुंगदा चंगसनखी अदुबु होरसकी हुइनाव मचा अदुदी मपानगी केबिन अदुगी अहोबा मचा अमदी थोकलम्मी अदुबु होरसना बेरोनसकी हुइसिंगदुदी फाजिलगा ट्रक अमदा पुदुना चटखी सोमदना स्टेलाना ngasagi dress designer आरटी कौबा नुपी अदुगी मनाकता लाअम्मी अदुगा महाका थबक तौमिननबा ऑफर तौरम्मी मधु ताबदा आरटी यामना हरावरम्मी अमसु महाकी ऑफर दु एक्सेप्ट तौरम्मी अदुगी मतुंगदा स्टेलाना आरटी बु महाकी मयुमदा पुदुना लाअम्मी मफम अदुदा जेस्पर अमसु होरसना बेरोनसकी हुई अहुमदुसु फाजिलगा थमम्मी अदुबु जेस्पर अमसु होरसना हुइदुदगी नेकलेस अदुदी लक्थोपा ngamlamdi सोमदना स्टेला अमसु आरटी गा पुल्लगा अनोबा ड्रेस डिजाइन खरा तौरम्मी नोंगममा लंदन गाला कौबा याना चावबा फैशन शो अमखक पांथोकलम्मी मफम अदुदा अचौ अचौबा डिजाइनर कया अमा लागा शो कया अमसु उल्लम्मी शो अदुदा बेरोनसु सरुक यारम्मी तोंगान तोंगानबा कैमरामैन सिंगना बेरोनसकी फोटो लौरिङाइदा मफम अदुदा स्टेलाना कुरेला सारगा लाअम्मी महाकी टोप टोप मौंग सिंदु उबदा कैमरामैन सिंगना बेरोनसबु थादोकलगा स्टेला रोमदा लोइना ओनजिनखी मफम अदुदा अनितासु स्टेलागी तोंगान तोंगानबा फोटो कया अमा लौरम्मी नोंगानबका तोंगान तोंगानबा खबर चे सिंगदा स्टेलागी फोटोगा कोनना तोंगान तोंगानबा थागत वाहि कया अमागा लोइनाना फोंगलम्मी तत्तमना स्टेलाबु मयाना सखंगनरम्मी अमसुंग महाक यामना फेमस ओइरम्मी अमरोमदना हाइरबा मयामसु उरुबदा बेरोनस यामना सावरम्मी अदुगा महाकी लॉयरदा
ꯀꯨꯔꯦꯂꯥꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯦꯂꯥ ꯑꯗꯣ ꯀꯨꯔꯦꯂꯥꯅꯤ꯫ ꯅꯣꯡꯃ ꯕꯦꯔꯣꯅꯁꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯌꯥꯝ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯒꯤ ꯐꯤ ꯀꯌꯥ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯔꯦꯝꯞ ꯁꯣ ꯑꯃ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯝꯞ ꯁꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯤꯡꯗꯨ ꯎꯠꯂꯒ ꯃꯍꯥꯛꯅ ꯁ꯭ꯇꯦꯂꯥꯕꯨ ꯅꯝꯊꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯔꯣꯅꯁꯅ ꯀꯅꯥꯝꯇꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯈꯣꯏꯗꯥꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯂꯟꯆ ꯃꯇꯝꯗ ꯕꯦꯔꯣꯅꯁꯅ ꯁ꯭ꯇꯦꯂꯥꯕꯨ ꯐꯝꯂꯒ ꯗ꯭ꯔꯦꯁ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯔꯣꯅꯁꯅ ꯁ꯭ꯇꯦꯂꯥꯗ ꯍꯥꯏꯔꯤꯕ ꯗꯤꯖꯥꯏꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯌꯥꯊꯪ ꯑꯃꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅꯁꯨ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯑꯝꯃꯤ꯫ ꯃꯌꯥꯝꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯕꯗ ꯁ꯭ꯇꯦꯂꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯕꯦꯔꯣꯅꯁꯅ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯁꯥꯃꯛꯅ ꯁꯦꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯥꯔꯝꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯂꯥꯅ ꯁꯥꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯣꯀꯔ ꯑꯃꯗ ꯂꯣꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯣꯏꯅ ꯊꯝꯃꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯔꯣꯅꯁꯅ ꯁꯤꯟꯕ ꯔꯦꯝꯞ ꯁꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯏ꯫ ꯔꯦꯝꯞ ꯁꯣ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯃꯛꯇ ꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯗꯤꯌꯥ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯕꯦꯔꯣꯅꯁ ꯃꯁꯥꯃꯛꯁꯨ ꯔꯦꯝꯞ ꯁꯣꯗꯨꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯂꯣꯀꯔ ꯑꯗꯨꯗ ꯊꯝꯈꯤꯕ ꯁ꯭ꯇꯦꯂꯥꯒꯤ ꯗꯤꯖꯥꯏꯟ ꯇꯧꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯈꯪꯍꯧꯗꯅ ꯌꯥꯝꯂꯕ ꯀꯨꯔꯥꯛ ꯀꯌꯥ ꯑꯃ ꯂꯣꯀꯔ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯔꯛꯄ ꯎꯕꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯈꯤ꯫ ꯕꯦꯔꯣꯅꯁꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨꯅ ꯃꯍꯨꯝ ꯀꯌꯥ ꯑꯃ ꯁꯥꯖꯟꯗꯨꯅ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯄꯨꯡꯃꯣꯠ ꯃꯣꯠꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯔꯣꯅꯁ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯀꯨꯔꯦꯂꯥꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁ꯭ꯇꯦꯂꯥꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯦꯂꯥꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯕꯦꯔꯣꯅꯁꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯦꯔꯣꯅꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯁꯨ ꯊꯧꯔꯤꯅ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯇꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯕꯦꯔꯣꯅꯁꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯔꯣꯅꯁꯅ ꯑꯅꯤ ꯑꯁꯤꯗꯤ ꯖꯦꯜꯗ ꯑꯣꯏꯅ ꯊꯥꯖꯤꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯕꯦꯔꯣꯅꯁꯀꯤ ꯃꯤꯅ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯄꯨ ꯐꯥꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯂꯥꯕꯨꯅ ꯃꯐꯝꯗꯨꯗ ꯐꯥꯔ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯄꯦꯇ꯭ꯔꯣꯜ ꯆꯥꯏꯔꯒ ꯃꯩ ꯊꯥꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯗꯨ ꯄꯨꯟꯅ ꯃꯩ ꯆꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯗꯤꯌꯥꯗ ꯀꯨꯔꯦꯂꯥ ꯃꯐꯝ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯁꯟꯇꯣꯛꯑꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯟ ꯑꯃꯗ ꯁ꯭ꯇꯦꯂꯥꯕꯨ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯖꯣꯟ ꯀꯧꯕ ꯕꯦꯔꯣꯅꯁꯀꯤ ꯒꯥꯔꯗ ꯑꯃꯅ ꯁ꯭ꯇꯦꯂꯥꯕꯨ ꯃꯐꯝꯗꯨ ꯐꯥꯎꯕ ꯀꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯦꯂꯥꯗ ꯉꯁꯥꯏꯒꯤ ꯅꯦꯀ꯭ꯂꯦꯁ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯦꯀ꯭ꯂꯦꯁ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯊꯦꯡꯅꯔꯛꯄꯅꯤ ꯑꯗꯨꯒ ꯅꯦꯀ꯭ꯂꯦꯁ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯦꯀ꯭ꯂꯦꯁ ꯅꯠꯇꯦ ꯁꯣꯖꯩ ꯑꯃꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯣꯟꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯂꯛꯑꯒ ꯁ꯭ꯇꯦꯂꯥꯗ ꯎꯠꯂꯤ꯫ ꯁ꯭ꯇꯦꯂꯥꯅ ꯁꯣꯖꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯕꯦꯔꯣꯅꯁ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯣꯟꯅ ꯁ꯭ꯇꯦꯂꯥꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯔꯝꯃꯤ꯫ ꯕꯦꯔꯣꯅꯁꯅ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗꯨꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯅꯕ ꯅꯠꯇ꯭ꯔ ꯃꯥꯡꯍꯟꯈꯤꯅꯕ ꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯤ ꯑꯃꯗ ꯁꯤꯟꯅꯈꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯅꯦꯀ꯭ꯂꯦꯁ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯂꯥꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯃꯗ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯑꯒ ꯕꯦꯔꯣꯅꯁꯇ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯇꯦꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯦꯔꯣꯅꯁ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯨꯔꯦꯂꯥ ꯍꯧꯖꯤꯛ ꯐꯥꯎ ꯍꯤꯡꯂꯤ꯫ ꯁꯤꯟ ꯑꯃꯗ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯁ꯭ꯇꯦꯂꯥꯅ ꯇ꯭ꯔꯛ ꯑꯆꯧꯕ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯑꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝꯗꯨꯗꯒꯤ ꯖꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯂꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯖꯦꯁꯄꯔ ꯑꯃꯁꯨꯡ ꯍꯣꯔꯁꯇ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯕꯦꯔꯣꯅꯁꯇ ꯂꯃꯟ ꯈꯨꯝꯅꯕ ꯋꯥꯁꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯕꯦꯔꯣꯅꯁꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛꯀꯁꯨ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁ꯭ꯇꯦꯂꯥꯅ ꯕꯦꯔꯣꯅꯁꯅ ꯁꯤꯟꯕ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯀꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯨꯝꯗ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯝꯒ ꯃꯥꯟꯅꯕ ꯀꯣꯁꯇ꯭ꯌꯨꯝ ꯃꯌꯨꯝꯗ ꯊꯤꯜꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯔꯇꯤꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁ꯭ꯇꯦꯂꯥꯅ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯂꯥꯒ ꯆꯞ ꯃꯥꯟꯅꯅ ꯐꯤꯖꯣꯜ ꯁꯦꯠꯂꯛꯏ ꯑꯃꯁꯨꯡ ꯁꯝ ꯑꯗꯨꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯨ ꯃꯥꯟꯅꯅ ꯂꯥꯛꯏ꯫ ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ꯫
मधुगी खुदोंचाबा लौरगा स्ट्रेला अमसुंग महाकी ममानबसिंग पार्टी अदुदा चंगसनगी बेरोनसना मयामदु उबदा यामना ngakpa phawrami aduga tanja ama yenglaga स्ट्रेलाना बेरोनसतगी ngasagi whistle ado hukhirami aduga mahak washroom da changlaga mahaki phijol ado hongtoklaga स्ट्रेला सारगा थोक्लई अदुगी मतुंगदा स्ट्रेला कादुदी मपान थोखरगा मपान लेपगा whistle ado yamna launa khonglami whistle adugi makhon tabada बेरोनसपु महाकी हुई सिंदुना मपानदा चिंगदुना पोरई बेरोनसना स्टेलाबु चिंगनबगिदमक्ता महाकी हुई सिंदुगी थौरी अदो थादोक्लमी अदुबु हुइसेल पाइरिबा स्टेलागी मनाक्ता हुई सिंग अदो तुमिना चंगसलगा कुंदुना लैखी मतंग अदुदा स्टेलाना बेरोनसता महाक असे महाकी मचानुपीनी हाइना ताक्लमी अदु ताबदा बेरोनसना स्टेलादा हाइरई नंगी हई सिंगलबा नकुन अदो अगी इचानतना कनागी ओइरुनी अदु हाइरमगा बेरोनसना स्टेलादा पुइंग नुसिबा वहाई कया अमा थममी सोमदना स्टेलागी ममानबा अनि अदुना कादुदा लेरंबा मिपुम खुदिमपु थेमलगा मपानदा पुथोक्लमी अदुबु अदुगी मतंगदा बेरोनसती करीमता खंगलमदे बेरोनसना स्टेलादा पुइंग नुसिबा वहाई कया अमा हाइरगा महाकी मचानुपीबु कोनछन्नबगिदमक्ता चंगसिलई महाकना हाइरमी अइना अइगी इचानुपीबु अमुक्तंग कोनजबा यागद्रा स्टेलासु हारिबा वाफम अदु यारमी अदुगा ममागा मचागा कोनमिनरमी अदुबु बेरोनसती महाकी अमकबा वाखंदुगा लोइनना महाकी मचानुपी स्टेलाबु मखादा इंथकी हारिबा थौदो अदो मपान थोलकपा मिपुम खुदिमकना उरमी बेरोनसना मयामदा चिन थिजनबु होनरमी अदुबु मयामना महाकबु थाजखिदे ngahaktangi manungda pulisna बेरोनसबु फारगा पुखिरमी याम अंगकपा थौदो अमना पुलिसना बेरोनसबु फारगा पुखिबगा मफम अदुदा कुरेला लामी मसिगी मतुंगदा फिल्म असिंग ngahaktang flashback ta puraga ulami madudi बेरोनसना स्टेलाबु दोलांदगी हेक इंथबगा महाकी फुरित मनुंगदा लोतुना यावरिबा पैराशूट अदो हांगतो हलमी अदुगा महाक करीमता असो अपन यावदना मखादा ताकिरमी असुमना स्टेलाना ममागी लमन खुंबगा लुनना फिल्म असे मतंग असिदा लोशनकी मतंग असिदा याम सस्पेंस अमसुन थ्रिलर मूवी कुरेलागी मणिपुरी एक्सप्लेनेशन लोशनजरे एक्सप्लेनेशन तौबदा सोइखिबा लानखिबा यावरगसु मयामना ngakpigani वीडियो असिबु आइगी नुसिरबा व्यूअर्स सिंगना लाइक शेयर अमसुन कमेंट तौबियु सब्सक्राइब तौदबा सिंगनासु सब्सक्राइब सुसो सोदना तौसनबियु मथंगदे हेन नुंगाइबा फिल्म एक्सप्लेनेशन अमगा लोइनना लाक्चके ngasiगidi matang sida kainarasi yaifari